अहानबदा यामना मरुओइबा अपडेट खरा थमजगे सावबोंग इसिदा सेनबनी हाइबा अनिसु कोर्टना जेलदा थाजिनख्रे मयामना थोमजिलक्तुना अमदि फुख्रे हाइना कंगलैपा के अपन बखोलाउन अपडेट तोबिरी अदुगा मथंग अपडेट असना सुनुगी लानफमदा मतम कुइना सोक्तुना लैखिबा नोंगमै बोम कया मैतै अटैक तौरखिबदा मकोक सिंखिबा कुकी की लीडर ओइबा मिलिटेंट हौमिनथांग ngarang Leikannaba Ngamdana Sire हाइना अपडेट तोबिरी मयामबगी युम्मै थानब चटखिबा मसामुक मैना चाक्तुना सोक्रे मसामकी मयामबगी युम्मै थादुना मांग ताखनब होनखिबा मियोय अमा मसामकता मैना साथिना चाकपदा अवाबा ताखरे पुलिसकी मतुंग इना मनिराजु कौबा मियोय अदुना कर्नाटकागी गोविंदपुर खुंदा लैबा मयामबा रामकृष्णगी युमदा मागी प्रॉपर्टी मै थादबा हिंग नुंगयाय अदुवाइदा थुंकी युम अदुदा खिनबा सीसीटीवी कैमरा सिंगदा रेकॉर्ड तौखिबा थौदो अदुदा मनिराजुना हामदा मपुंग ओइबा थोंग अदु मपानदगी सोलोन सिनबा उली मदुदगी महांगना अकोइबा मफम सिंग अदु पेट्रोल हाइजिनकी अमसुंग मदु मै थानब होनकी अदु मोइनमक मै अदु खंगौदना चाकलकी अमसुंग लाक्सिन बंगमबगी वांगदा संदोलकी थबक अदु तौबदा मांग मसागी मखुत सिंग अमसुंग फिरोल सिंगदा पेट्रोल चोंगसिनखिबा सिंग अदुना मनिराजु मसामक्तसु मै अदु खुदक्ता चाकी मांगना तेंगबांग नबगी लाव हौरकी मदुदा अनकपदा लैबा थंगनब सिंगना मफम मदुदा चंगसिलक्लगा चाकलिबा मै अदुबा मुथनब होनकी अमसुंग माकपु मै अदुदगी कनकी थब असगी मरुमदा लैरिबा वाखलोन अदुदी लमन खुमबनी हौखिबा चै निपानदा मनिराजुना खुंगंग अदुदा सेट फंड स्कीम अमा चलाइकी अदुबु मदु सेन साथिना मांगकी खुंजा सिंगना मखोइगी सेल हंदोकनबा डिमांड तौबा हौरखिबदा इमुंग अदुना तंगाई फदना सेनफम खरा सिंगदोखिनबा मखोइगी लमगी सरुक अमा योनबा ताखी मदुगी मतुंग कोना मनिराजुना लेमहौरिबा लम अदु सुपीगदबा वालिबा सेनफम सिंग पिथोखिनबा योलसी हाइना कना तक्सिनकी मदुदा मयामबा रामकृष्णना याखिदे मसेगी यानदबसिना युम अदु मै थादोक्तुना लमन खुमनबा मनिराजुना इसिलखिबनी महाकु मैना साथिना चाकपगे असोकपा सिंगा लोइनना होचकोटे हॉस्पिटल पुखतकी कोना महाकु बेंगलुरुदा विक्टोरिया हॉस्पिटल रिफर तौखरी तिरुमासे तिहली पुलिस स्टेशन मिहा नबगी होनबगी मराव सिंगदा पुलिस मथक्ता केस अमा रजिस्टर तौखरे हॉस्पिटल की मार्क टीचर हेक तौबगा पुलिस मार्कपु फारगनी सुप्रीम लीडर खेमनाइना सौगतपा ईरान की लैंगा कायरबा याना लैरे सुप्रीम लीडर अयातोल्ला खेमनाइना सौगतपा ईरान की लैंगा कायरबा याना लैरे हाइना रिपोर्ट अमना फोंदोरगली रिपोर्ट असगी मतुंगिना ईरान दा हौरखिबा इहौ असि नुमित 38 सुरबा फावबदा नेमथबगी महुत्ता हेना कनखलक्ली लैबासिदा लैरिबा मिचम मियामना हौखिबा चही कयागी ममांगदगी लैंगा असिना मखोइना तौनिंगबा मओंगदा चथरखिबा थबक थौरमसिंग अमदि मसागी कानाबता येंगदुना थबक तौबना मरम ओइरगा लैबा असिदा पोचेगी ममल खम थेंगना तांखलक्पगा लोइनना करप्शन हेंगलक्पा अमदि लैबा असिगी करेंसी डॉलर दगी पिबम यामना सोक्सिलक्पा असिना मरम ओइरगा लैबाक सिनबा थुंगना इहौ हौरखिबनी हारि निंगसिंगबा याबदि ईरानी पुवारी हंगना येंगलुबदा लानगी वाफम नतना लैबा असिदा इहौ कया थोखिबा लैख्रे मदुगी मनुंगदा लैबा असिगी मियामना हौरखिबा ख्वाइदगी अचौबा इहौ हाइरगदी 2009 अमदि 2022 दा थोखिबा इहौसिंग असिना ओइके मुस्लिम की लैबा असिदा सोनी मुस्लिम अमदि शिया मुस्लिम अनिगी मरक्तसु चावना यानदबा अदुमक ngasisu लैरि मरम अदुना लैबा असिदा फुरुब अमतंग ओइरबसु मखोइ मसलगी मरक्ता चावना नुंसिनदबा अमदि कलक येंगथिनदुना लाखि हाइरि चाइनाना मंगक पाइदुना नमसिलक्पदगी पाकिस्तान खु कुंदुना खांखिबगा लोइनना हाइरक्पा पुमनमक याख्रे चाइनाना मंगक पाइदुना नमसिलक्पदगी पाकिस्तान खु कुंदुना खांखिबगा लोइनना चाइनाना हाइरक्पा पुमनमक रिपोर्ट अमना फोंदोरगली रिपोर्ट असगी मतुंगिना पाकिस्तान की होम मिनिस्टर मोहसिन नकबीना चाइना दा चटखिबा खोंगचत अदुदा चाइनाना गवर्नमेंट यामना ताथीना तौबिरखिबा गलोइनना चाइना पाकिस्तान इकोनॉमिक कॉरिडोर CPEC गी मनुंग चना पाइखलिबा थबक थोरमसिंगी दमक सेक्यूरिटी मतिक चाना पीबा ngamdabagi चै थांगलखिबनी चाइना की सेंदोइना ख्वांग कोइरबा अतोपा पाम्बै अमता लैत्रबा पाकिस्तान चाइना यानबा चत्तबा यारक्तबा मरमना चाइना दगी हेक हलक्पगा होम मिनिस्टर मोहसिन नकबीना चाइना पाकिस्तान इकोनॉमिक कॉरिडोर CPEC की मनुंग चना पाइखलिबा थबक थोरमसिंग अमदि प्रोजेक्ट असगी मनुंग चना थबक सुरिबा चाइना मचासिंगबु अमुक्का हेना बा अकनबा मोंगदा ngak सेनबगीदमा अखनबा सेक्यूरिटी की मिलिटरी की टीम अमा सेमलगनी हाना लाउथोरक्रे हाइरि रिपोर्ट असगी मतुंग इना चाइना पाकिस्तान इकोनॉमिक कॉरिडोर CPEC की प्रोजेक्ट असगी मनुंग चना थबक सुरिबा चाइना मचा कया बलूचिस्तान की लालहौबसिंग अटैक चथरक्तुना हाटख्रबनी लोइनना बलूचिस्तान डॉलर बिलियन कया चंगना ग्वेदर पोर्ट सु सेम साबा लोइख्रबनी अदुबु फंक्शन निंगथिना होजिकसु तौबा ngamdana लैरिबनी हारि इमिग्रेशन ऑफिशियल नुपी अमा हाटख्रे US प्रेसिडेंट डोनाल्ड ट्रम्प की इमिग्रेशन एंड कस्टम ऑफिशियल इन्फोर्समेंट नुपी अमा नोंमैना कापतुना हाटख्रे थौदो सिंगरंग अयुक US की साउथ मिनेपोलिस लैबा ईस्ट 34 स्ट्रीट अमसुंग पोर्टलैंड एवेन्यू दा थोखिबनी हाइना डिपार्टमेंट ऑफ होमलैंड सिक्योरिटी ना फोंदोरकी US ऑफिशियल सिंगना हाटपी क्रबलाइबक थिरबी नुपी अदुगी ममिंग चही कुंथागा तारे सुरबी रेनी गुडनी हाइना मसक खंखी फेडरल सोसनी की मतुंगिना लैखिद्रबी नुपी अदु US सिटीजन नि हाइरि पीटरना आर्ट की मनाकता ख्वाइदगी हेना नक्सिलक्तुना जनवरी 10 दा अचियादा अंगकपा सक्तम अमा उल्लगदौरी
ꯑꯇꯤꯌꯥ ꯌꯦꯡꯕꯁꯤꯡꯗ ꯁꯣꯏꯗꯅꯃꯛ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗꯕ ꯁꯛꯇꯝ ꯎꯠꯇꯨꯅ ꯑꯆꯧꯕ ꯄ꯭ꯂꯥꯅꯦꯠ ꯖꯨꯄꯤꯇꯔꯅ 2026 ꯑꯥꯔꯊꯇ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯂꯪꯒꯅꯤ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯇꯤꯌꯥꯗ ꯂꯥꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯁꯣꯂꯔ ꯁꯤꯁꯇꯦꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯂꯥꯅꯦꯠ ꯖꯨꯄꯤꯇꯔꯅ ꯀꯟꯁꯇꯦꯂꯦꯁꯟ ꯖꯦꯃꯤꯅꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯗꯤ ꯒꯥꯔꯖꯤꯌꯟꯅ ꯍꯥꯏꯔꯤ, ꯃꯁꯤꯅ ꯖꯦꯃꯤꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯪꯕ ꯁ꯭ꯇꯥꯔꯁꯤꯡ ꯀꯦꯁꯇꯔ ꯑꯃꯁꯨꯡ ꯄꯣꯂꯛꯁꯀ ꯇ꯭ꯔꯥꯏꯑꯦꯡꯒꯜ ꯑꯃ ꯁꯦꯝꯒꯅꯤ꯫ ꯚꯦꯅꯁꯇꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯂꯕ ꯐꯥꯎꯕꯗꯁꯨ ꯖꯨꯄꯤꯇꯔꯅ ꯃꯥꯒꯤ ꯀ꯭ꯂꯥꯎꯗ ꯗꯤꯁꯛꯅ ꯅꯨꯃꯤꯠ ꯃꯉꯥꯜ ꯌꯥꯝꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯕ ꯃꯔꯝꯅ ꯂꯪꯅ ꯉꯥꯟꯒꯅꯤ꯫ ꯃꯥꯒꯤ ꯗꯥꯏꯑꯦꯃꯤꯇꯔ ꯑꯁꯤ ꯑꯥꯔꯊꯀꯤꯗꯒꯤ ꯁꯔꯨꯛ 13 ꯍꯦꯟꯕꯅ ꯑꯆꯧꯕ ꯄ꯭ꯂꯥꯅꯦꯠ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤ ꯑꯋꯥꯡ ꯊꯪꯕ ꯑꯃꯁꯨꯡ ꯈꯥ ꯊꯪꯕ ꯍꯦꯃꯤꯁꯐꯤꯌꯔ ꯑꯅꯤꯃꯛꯇꯒꯤ ꯎꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯨꯄꯤꯇꯔꯅ ꯑꯥꯔꯊꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯁꯤꯟꯕ ꯀꯤꯂꯣꯃꯤꯇꯔ ꯃꯤꯂꯤꯌꯟ 633 ꯂꯥꯞꯄꯗ ꯂꯩꯒꯅꯤ꯫ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗꯒꯤ ꯊꯛꯇꯣꯛꯂꯛꯄ ꯅꯨꯃꯤꯠ mangал ꯑꯗꯨ ꯅꯣꯔꯊ ꯌꯧꯔꯛꯄꯗ ꯃꯤꯅꯤꯠ 35 ꯔꯣꯝ ꯆꯪꯏ, ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯃꯉꯥꯜꯅ ꯖꯨꯄꯤꯇꯔ ꯌꯧꯔꯛꯄꯗ ꯃꯤꯅꯤꯠ 94 ꯔꯣꯝ ꯆꯪꯒꯅꯤ꯫ ꯖꯨꯄꯤꯇꯔꯒꯤ ꯊꯥꯁꯤꯡ ꯑꯃꯁꯨꯡ ꯀ꯭ꯂꯥꯎꯗ ꯕ꯭ꯂꯦꯁꯁꯤꯡ ꯌꯦꯡꯕ ꯖꯅꯨꯋꯥꯔꯤ 9ꯗ 20.00 GMTꯗ ꯅꯣꯡꯄꯣꯛꯇ ꯌꯦꯡꯕꯗ ꯖꯨꯄꯤꯇꯔ ꯃꯤꯠꯅ ꯂꯥꯏꯅ ꯎꯒꯅꯤ꯫ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯥ ꯃꯔꯤꯁꯨ ꯆꯨꯝꯅꯒꯤ ꯕꯥꯏꯅꯣꯀꯨꯂꯔꯁꯤꯡꯒ ꯂꯣꯏꯅꯅ ꯎꯕ ꯐꯪꯒꯅꯤ꯫ ꯆꯠꯂꯤꯕ ꯖꯅꯨꯋꯥꯔꯤ ꯊꯥ ꯑꯁꯤꯒꯤ 10ꯗ ꯒ꯭ꯌꯥꯁ ꯖꯥꯏꯟꯠ ꯑꯁꯤ ꯑꯣꯄꯣꯏꯁꯟ ꯌꯧꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯇꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯪꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯨ ꯑꯣꯏꯒꯅꯤ꯫ ꯅꯥꯁꯥꯅ ꯑꯣꯄꯣꯏꯁꯟ ꯍꯥꯏꯔꯤꯕ ꯇꯥꯔꯝ ꯑꯗꯨ ꯖꯨꯄꯤꯇꯔ ꯑꯃꯁꯨꯡ ꯅꯨꯃꯤꯠꯀꯤ ꯃꯔꯛꯇ ꯑꯥꯔꯊꯅ ꯆꯞ ꯆꯥꯅ ꯂꯩꯕ ꯃꯇꯝ ꯊꯣꯛꯄꯗꯨꯕꯨꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯅ ꯇꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯖꯨꯄꯤꯇꯔꯕꯨ ꯍꯦꯟꯅ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯂꯪꯕ ꯑꯣꯏꯍꯟꯕꯅꯤ꯫ ꯖꯅꯨꯋꯥꯔꯤ 10, 2026ꯀꯤ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯒꯗꯕ ꯃꯁꯛꯇꯤ ꯑꯇꯤꯌꯥꯗ, ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯇꯝ ꯑꯍꯤꯡ-ꯅꯣꯡꯌꯥꯏ ꯑꯗꯨꯋꯥꯏꯗ ꯖꯨꯄꯤꯇꯔꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯒꯅꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤꯒꯗꯕ ꯚꯦꯅꯁ ꯈꯛ ꯅꯠꯇꯅ ꯁ꯭ꯇꯥꯔ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯉꯥꯟꯗꯨꯅ ꯖꯨꯄꯤꯇꯔꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯇꯤꯌꯥꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯟꯕ ꯁ꯭ꯇꯥꯔꯒ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯖꯨꯄꯤꯇꯔꯅ ꯃꯦꯒꯅꯤꯆꯨꯗ 2.7ꯇ ꯉꯥꯟꯒꯅꯤ, ꯑꯗꯨꯒ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯂꯥꯏꯅ ꯎꯒꯅꯤ꯫ ꯃꯥꯒꯤ ꯗꯤꯁꯛ ꯑꯗꯨ ꯗꯥꯏꯑꯦꯃꯤꯇꯔꯗ ꯑꯥꯔꯛ-ꯁꯦꯀꯦꯟꯗ 45.6ꯀꯤ ꯈꯨꯠꯊꯥꯡꯗ ꯑꯉꯛꯄ, ꯃꯤꯠ ꯊꯛꯂꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯁ꯭ꯄꯦꯁ ꯇꯦꯂꯦꯁꯀꯣꯞꯁꯤꯡ ꯂꯩꯕꯁꯤꯡꯗꯤ ꯖꯨꯄꯤꯇꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯥ ꯃꯔꯤ ꯑꯥꯏꯑꯣ, ꯌꯨꯔꯣꯄꯥ, ꯒꯥꯅꯤꯃꯣꯗ ꯑꯃꯁꯨꯡ ꯀꯥꯂꯤꯁꯇꯣ ꯎꯕ ꯐꯪꯒꯅꯤ꯫ ꯗꯤꯄꯨ ꯗꯥꯁ ꯍꯥꯠꯄꯗ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 19ꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯒꯥꯔꯃꯦꯟꯠ ꯐꯦꯛꯇꯔꯤ ꯑꯃꯗ ꯁꯤꯟꯃꯤ ꯑꯣꯏꯕ ꯗꯤꯄꯨ ꯗꯥꯁ ꯍꯥꯠꯄꯗ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯟꯅ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯝꯕ ꯌꯥꯁꯤꯟ ꯑꯔꯥꯐꯥꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯤꯟꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯗꯤꯄꯨ ꯗꯥꯁ ꯍꯥꯠꯄꯗ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯃꯁꯨꯡ ꯏꯔꯥꯡ ꯁꯥꯒꯠꯄꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕ ꯃꯤꯁꯛꯅꯤ ꯍꯥꯏꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 19ꯗ ꯐꯦꯛꯇꯔꯤ ꯁꯨꯄꯔꯚꯥꯏꯖꯔꯅ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯈ꯭ꯔꯕ ꯆꯍꯤ 18 ꯁꯨꯔꯕ ꯗꯤꯄꯨ ꯗꯥꯁ ꯏꯁꯂꯥꯃꯤꯁꯠꯀꯤ ꯃꯣꯕ ꯑꯃꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯎ ꯑꯃꯗ ꯄꯨꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯕꯅꯤ꯫ ꯗꯥꯁ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯌꯥꯁꯤꯟ ꯑꯔꯥꯐꯥꯠ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯉꯁꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯄꯨ ꯗꯥꯁ ꯍꯥꯠꯄꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯗꯨ ꯌꯥꯁꯤꯟ ꯑꯔꯥꯐꯥꯠꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯇ ꯅꯠꯇꯅ ꯃꯤꯌꯥꯝ ꯈꯣꯝꯖꯤꯟꯗꯨꯅ ꯗꯥꯁ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯃꯤꯌꯥꯝ ꯈꯣꯝꯖꯤꯟꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯇꯨꯅ ꯍꯤꯟꯗꯨꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕ ꯗꯤꯄꯨ ꯗꯥꯁꯄꯨ ꯐꯨꯔꯨꯕ ꯃꯇꯨꯡꯗ ꯎ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯥꯁꯤꯟ ꯑꯔꯥꯐꯥꯠꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗ ꯅꯠꯇꯅ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯥꯎꯅ ꯆꯦꯟꯅꯩ ꯍꯥꯏꯔꯤ꯫ ꯌꯥꯁꯤꯟ ꯑꯔꯥꯐꯥꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯣꯛꯁ ꯑꯃꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯗꯒꯤ ꯄꯨꯔꯛꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯆꯥꯗ 500ꯒꯤ ꯆꯥꯡꯗ ꯇꯦꯔꯤꯐ ꯊꯝꯕꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯗꯒꯤ ꯄꯨꯔꯛꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯆꯥꯗ 500ꯒꯤ ꯆꯥꯡꯗ ꯇꯦꯔꯤꯐ ꯊꯝꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯁꯦꯟꯇꯔ ꯂꯤꯟꯗꯁꯦ ꯒ꯭ꯔꯥꯍꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯔꯁꯤꯌꯥꯗꯒꯤ ꯄꯨꯊꯣꯔꯛꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯊꯝꯒꯗꯧꯔꯤꯕ ꯇꯦꯔꯤꯐꯀꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯣꯇꯤꯡ ꯇꯧꯔꯒꯅꯤ꯫ ꯕꯤꯜ ꯑꯁꯤ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯅꯤꯃꯛꯅ ꯍꯦꯛ ꯌꯥꯕꯒ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯕ ꯍꯧꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯤꯜ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯆꯠꯅꯕ ꯌꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯕꯗꯤ ꯔꯁꯤꯌꯥ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯗꯤ ꯕ꯭ꯔꯥꯖꯤꯜꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯇ꯭ꯔꯝꯞꯅ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯇꯕ ꯁꯨꯞꯅꯒꯤ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯔꯛꯄꯗꯒꯤꯅꯤ꯫ ꯄꯨꯇꯤꯟꯅ ꯌꯥꯔꯕꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯟꯅ ꯌꯥꯔꯕꯅꯤ ꯍꯥꯏꯔꯤ꯫